ngasi akhoi thabuk khara su khare hingon kara taudana ngasi chanam thare phadigom thare chujaksu thare ngasidi chujak kara akhoi uhol haudare ngasidi kaukidana haidi thabukji khatang busy oikidana adubu wa kara jandana ngasidi samban kara khanare khodok samban khaba khotpasi ngasi thabuk khatang chinkidana ngasadi video taude adu pochai thaba khotpadasu uhol haudare mayamsibu tu somgise ji khanarimi ai chanupina video sida uhanbira holoi tu yengo samyengo nangsu thabuk ngasidi kangare natra pibi yaroi tu somdane phadigom se haiphet wanga tu somgisu kupchalisina ngasi phadigom tha khibagini chujak tha khi ngasidi haiphe yami chujak to somda wani somdagini wa jandana beer khana khibisi samban khana risi sida ngasai urok ama phamba nauri kapada hek pai thokibwani he loiro chaklame chakcha de thabuk sini hendana langi question do mere ko mate lang se loiro lang se payo hairibro yen changdani ngai gi sigi lang sine nungo kariyo tasala dan loire ni si akhoi hingon se yam lampak oina haidi leidi leiragane taudaba karigino haibida sigi boroi panbi karasino janthat ki dori misi boroi panbi sigi haino panbi ju kwa panbi ju adu kwa panbi haino panbi janbada hingon singsi sokhi batare na makharom da oina taudana pothanarim aduga kari kai thakhi ngasi anta hai ko video sida kari kai thai hayo ne chanam thai atai di nangdi mama no jo have the hai re ne nangdi chujak ne hai ro yenge chujak ne aduga phadigom ne hayo atai di o phoi khinu ne nang phoi khinu ne phoi ge hariba ne kakala ai tu kaka akhoi ne ngasi potha dana yangu samban karakha hare kaka se kara kai koi romo o ima lupa ama sibu mayam chatnaribre yango sigi lupa ama se ina nupa hena pira imi haima potha basida nangna netli boira samkom sigi langse akoi bisida koijandradi yen hammeng si noina kadaukiba tare dunane asi akang basida nahalin